Akashbani Imphal Moirangthem Ibehaibi na pau pajari ahanbada maruiba pau. All Manipur Working Journalists Union amasung Editors Guild Manipur gi lamjing makhada Manipur gi pawmising na ngasi kalampai dagi khongjang changsilli. Hayeng Imphal da pau se sing phonglaroi lanai electronic media singsu ngasi pau upload tawlaroi hairi. Mga suba raija thaki siroi festival gi ngasi nini chanban namita tongan ba tharong kya pangthokadori. Karnataka High Court ki Judge Justice Kempai Samasekarna High Court of Manipur gi Anoba Chief Justice oiragani amasung Operation Sindur gi matangda mapan leibak singda khangalunaba lingkhatkiba rajniti dol punamaki mihut kangbu taret adugi ahanba kangbu ngasi Bharat thadoklagani. All Manipur Working Journalists Union Amju amasung Editors Guild Manipur EGM gi lamjing makhada Manipur gi pawmising na ngasi kalampai dagi khongjang changsilli. Ngarang sirui Lily Festival hoba numita Imphal dagi pawloba chatkiba pawmisingbu ukrul chatpagi lambigi Gwaltabi area da makoina tongba Manipur State Transport ki bus da Manipur thariba adu yaroi haina mafam aduda mathau toramba Central Force singna phongdorakpagi thawong amasung tongan ba mafam singda pawmising detain tawduna thamba amadi pawmising gi mathauda hanjin ayet apan pibabu yaningdaba phongdoktuna khongjang asi changsilakpani. Amju amasung EGM na nam Maduda Jenabasingi Matakta Kudakta Tabak Lokatnaba Ngarang Rajapalda Memorandum Ama Pisinduna Wakat Kre. Pawmising na sangsiliba kalampai dabi khongjang asina maram oiduna hayeng pawse sing phonglaroi amasung lanai electronic media sing nasu makoigi pawsing ngasi upload tawlaroi hairi khongjang asigi matangda Editors Guild Manipur gi President su oidiba Sangai Express Manipuri Edition gi editor Khogendra Khomdramna Akashbani Imphal da hai. Ukrulda ngarangdagi hokhiba Sirui Lily Festival pangthokpagi thoram cover tawba chatkiba pawmising Imphal Ukrul lambida Gwaltabi area da Mahar Regiment ki kangbu amana matam manghanduna thamba madudana natana lambi edugi tongan mafam ahumdasu hanna detain tawduna thamgiba pawmising gi thabakta chauni yesilakpa madugi ju mathakta amu pawmising a tongliba state government na sinba garida Manipur State Transport haina thabdu Manipur namduna muthat hanba asin singba pawmising gi thabakti yesilakpa Manipur miyamba singnarakpa thokdok asidagi pawmising paw lowdana halakhi madugumba thawungsing adubu pendaba phongdoktuna pawmisingna warep lawrakanda ngasi asi Manipur gi pawmi punamakna punjalaga pen down strike ama chathari pen down strike asigi manung chanang asi pawmising mathau lepadabanina hayengi oina pawsesing puthoaroi amadi electronic media sing ngasi oina pawsing pongba lepagani khongjang asiga mari lenana hojik su pung 13 tabada mifam ama pangthokba hokre mifam asiga yoinana nungthin pung 3 matraga mari adwaida governor na unaraga tandangwa ma khanglagani. Sirui Lily Festival ki pau khomba chatpa pawmising puba MST bus tagi Manipur haiba wahi amasung registration plate tagi MN namduna laukthok anba haibasi jati asibu ikaiba pibani haina Govindas Konthawjam MLA na hairi. Thongan Biswajit Singh MLA na su thawong adu chumna nungaitaba ponbata natana chatnaba yaroidaba wafamni haina pendaba phongdokli. Ukrul Zilla da chathariba manga suba raija thaki Sirui Festival ki ngasi nini chanba numita tongan ba thorong kya pangthokadori. Ang tang hunpuda workshop panel discussion Sirui village gi Bangayan Heritage Ground da mudra manga suba anniversary memorial structure maikum hangdokpa yauna raunga sing tap ground da football match amasu pangthokani headquarter ground ukrul dana folk dance phaisak South Thaila amasung South Thak adi khung ongba na chingba competition chung pangthokpa hokre Bagsi ground da numidang wairam da isai nomai gi thoram chung pangthokani Jorjeng dana camping amasung tenting na chingba pangthokani aduga TTA hall da nungthil pung amadagi tongan ba film ching utkani Marak asida Tribal Affairs and Hills amasung Forest Vibhag ki Additional Chief Secretary Anurag Baspain hairi Sirui Lily Festival asi tanglaba makhalgi lei Sirui Lily bu kannaba amadi yokhatnaba gi damak pangthokpani Forest Vibhag na lei asibu kannaba changsiliba khongjang da miyana mateng pangbibagi damaksu mahakna thagatpa phongdokki
High Court of Manipur gi anoba Chief Justice Kempai Samasekar na oiragani mahakna ngasi thabak paibagi matam loiraba High Court of Manipur gi Chief Justice D Krishna Kumar gi mahut sillagani Chief Justice D Krishna Kumar bu bidai pibagi thoram ama High Court of Manipur amasung High Court of Bar Association of Manipur na sinduna ngasi numidang wairam High Court asigi auditorium da pangthokani Manipur Pradesh Congress Committee na sinduna Anti-Terrorism Day Imphal ki BT Road ta leiba Congress Bhavan da ngasi pangthokre numit asi hanagi Pradhan Mantri Rajiv Gandhi na lekidaba numit pu ningsingduna pangthokpani thoram aduda MPCC gi lusingbasing amasung karmising na Rajiv Gandhi gi photo da leikatuna ikai khumnaki tabiriba pawasi Akashbani Imphal dagini Operation Sindur gi matang da Bharat na diplomatic outreach oina mapan leibak sing da khangalu na balingkhat ki rajniti dol punamaki mihur kangbu taret adugi ahan ba kangbu ngasi Bharat thadok lagani Shiv Sena gi MP Srikan Sindhya na luchingba mihur kangbu na UAE Liberia Democratic Republic of Congo amasung Sierra Leone da chatkani hayang na JDU gi MP Sanjoy Jana luchingba mihur kangbu na Indonesia Malaysia Republic of Korea Japan amasung Singapore da duga DMK gi MP Tani Moji Karunanidhi na luchingba mihur kangbuna Spain, Greece, Slovenia, Latvia amasung Russia da chatkani. Foreign Secretary Vikram Misri na ngarang Parliament House da mihur kangbu ahum asiga unadana wari sanaki unaba adu loiraba tungda Srikan Sindhya na hai mahaki kangbu aduda mamang da Bharat da chatharakiba terror attack sing amasung karamna Pakistan na lebak asida ngangkhai lana chathaba terrorism pung thawatpagi matang da paudam lakhi. Atopa mihir kangbu adugi luchingba Sanjoy Jana hai makoina leibak manga da chatpa aduda Pakistan sahi lisang sina Bharata terrorism sagatpa amasung atai leibak sing da thokiba terrorism gi thokdok sing karamna Pakistan ga mari leinabage haibadu khangalugani man hai Bharat na terrorism gi mayokta thabak lokhatpagi anoba normal ama semle Pradhan Mantri Narendra Modi na ngarang Germany gi Chancellor ga wari sanaduna lamlamgi amadi malengi oina oirakliba phibam singi matangda wakal phongdok nakre amasung leibak anina terrorism thengnabada punna leminari haina phongdokhi warol lamada mapan thorum mantalen hai telephone da wari sanaba aduda luchingba anina terrorism bu mawong khuding makta thengnana bagi asetpa pire phongdokhi social media da thagat pa warol amada Shri Modi na hai mahakna Chancellor ga wari sanake masung nauna thabak pairakpada mahakna Chancellor da nungai ba phongdokhi Bharat amasung Germany gi marakta punna thabak tawminabagi pire hena sesilhanaba yanaki Terrorism thengnabada punna saruk yagani amadi mahakna Denmark da chatpada harau tayana opiba adugidamak mapan thoram mantri Dr. S. Joysankar na Denmark da tawimal khangba utli ngarang mahakpu Denmark ki Pradhan Mantri Mette Frederiksen oki amasung Bharat Denmark Green Strategic Partnership hena khumang choksilhanaba maru oiba wapung kya khanaki Mizoram ki Mukhyamantri Ladu Homapsung Kendra ki Shiksha Rajya Mantri Zayan Chowdhury na ngarang Aizol gi Administrative Training Institute da awang nongpok lamdamda apprenticeship chakhot hanaba akhanaba miyang thamba haiba pilot initiative ama hawdokre thawrang asi Pradhan Mantri gi manglan Viksit Bharat Viksit North East Komang chawsil hanaba gi yamna maru iba thawrang amani masina awang nongpok ki raijani palbu Bharat ki senmilon chakhot hanbada mapung iba thawrang lohon gadori masina lamdam asibu chakhot hanaba gi damak Pradhan Mantri gi Astalakshmi gi manglan adubuchu Komang chawsil hanaba pandam thamli Project asi senba sahi lising ani kun mga kun tarukta pilot project wana paikatpani maduda mai pakwagi matung ina makatana zathagani India Met Department hiring asi Karnataka ki Samudra Mapan amasung Ghat area da akan badagi na kahena kanna nong sugani Awang nongpok ki raja sing Assam amasung Meghalaya amadi Konkan Goa amasung Madhya Maharashtra dasu asi yamna kanna nong surba yai hari Andhra Pradesh Bihar amasung Jharkhand dasu nong sugani Uttarakhand Punjab Haryana Chandigarh amasung Uttar Pradesh da tha asigi kuntaruk phawba akhak arau amadi nonglei nungsit kalwenana nong sugani hari Aroibada maruiba pau amo All Manipur Working Journalist Union amasung Editors Guild Manipur gi lamjing makhada Manipur gi paumi sing ngasi kalampai dagi khongjang sangsili hayeng Imphal da pau sesung phonglaroi lanai electronic media sing su ngasi pau upload tawraroi hairi
Manga suba raisa thaki shuri festival gi ngasi nini chanba numita tongan ba thorong kya pangthokadori. Karnataka High Court ki Judge Justice Kempai Samasekar na High Court of Manipuri Anoba Chief Justice oiragani amasung Operation Sinduri matangda mapan leibak singda khangalunaba lingkhatkiba rajniti dol punamaki mihur kangbu taret adugi ahanba kangbu ngasi Bharat thadoklagani pauloi jare.